video amata or aiga related oiba aigi account dagi thagat chagiba aiga relate oiba pot amata Facebook ta yawan bigano ai Facebook paisa de thagat ningba khodimak sigi platform se khada da thagat pio haining ba chaining ba ngangning ba appreciate tawning ba any kind of judgment aingonda dum direct DM to biro ko ai kem ta leite I'll be happy to reply aduna atubi matamda video se babab thuna kakpiro natradi ai action lokhacharakani ngasi bawba matam ai pizza ge aduna video se kakpiro bye mayam lamdam sida leiba irecha ibungi pom mayam gi pukning chinsinjaraga ai wafam amatan sengdok chage ngarang se aina Instagram da thagi ba live se mayam na lana ubiraga ubom ju thoe Facebook ta viral chatle aina intentionally tawjagi banate imanabi gi privacy maintain tawdabida khanghau tabadagi aina soikibadagi thokibane ai isagi mistake learn tawjare da soidana basu chechenjarage mayam da ngakpiyo haina haijari mayam lamdam sida leiba irecha ibungi pom mayam gi pukning chinsinjaraga ai wafam amatan sengdok chage ngarang se aina Instagram da thagi ba live se mayam na lana ubiraga ubom ju thoe Facebook ta viral chatle aina intentionally tawjagi banate imanabi gi privacy maintain tawdabida khanghau tabadagi aina soikibadagi thokibane ai isagi mistake learn tawjare da soidana basu chechenjarage mayam da ngakpiyo haina haijari video amata or aiga related oiba aigi account dagi thagat chagiba aiga relate oiba pot amata Facebook ta yawan bigano ai Facebook paisa de thagat ningba khodimak sigi platform se khada da thagat pio haining ba chaining ba ngangning ba appreciate tawning ba any kind of judgment aingonda dum direct DM to biro ko ai kem ta leite I'll be happy to reply aduna atubi matamda video se babab thuna kakpiro natradi ai action lokhacharakani ngasi bawba matam ai pizza ge aduna video se kakpiro bye